Yelhoungeidagi khundaduna leiraklaba Meitei phurup asibu hourakpham ningthina leijadaba kanglup amana Muthatnaba hotnarakpada leingakna tuminna yengduna leiba asi Laibak Thibani. Loinana Jiribam gi thoudok asi athubada loisingadabani haina Manipur Women Federation MWF ki maikeidagi phongdokhre. Wafam asi ngasi MWF ki ahanba Foundation Day thoram City Convention da pangthokpada phongdokhibani. Maduda MWF ki General Secretary takhelamam dimona na hai kanglup ani gi marakta Manipur da thokliba lan asi kuiraba loisinba naidana leiringai cheirak asida Jiribam da amuk nohongna na chatharakliba asi akan mamong da condemn tawi luchingba singna ngallingai matamda mityeng changlamlabadi athubada loisinba yaba thoudokni adubu thawoidabagi fibam asi oiribani tongan ba thoudok kayada nupi singna achouba thoudang lauduna lakli nupi singna thauna leina lamdam asida hingmada fongfam thokpa right amadi tawfam thokpa ithaudang matik chana pangthokpa mathau tai loinana ima Laibak ki damak lofam thokpa thoudang chap chana lauminasi haina su phongdokhi Manipur da naidana leikraba aikogi asibumlaba hogi tangdu leitadaba punsi se jini room da amuk chathare masi yam Laibak Thibani masi aikogi leibak singi hogi lusinba sing leingakna sing nasu masi matam sana mafam sana tanja sana masi yengchal horokanda sigumba irang asi laksanam thoi masi state khaktagi natana central government kesu masi tokum mathawdang ni haina haijeningi maram dikarigino harba kanda भारत की नागरिक अमोइना लेरिबा वोटिंग राइट फंगा थबक कोई वोट थादरिबा मिसक अमबो प्रजा सिंगु करिनो खंगदबा कदाइदगी लाकुनो हाबसु खंगदबा सिगुम्बा कांगलुप अमना अखोगी इथक्ता हाइतारे सिदा तौरोइदबा थबक मयाम तौथरपसे मसि लीला ओनि येंबगी मतम नत्रे हाइना आई मणिपुर वुमेन फेडरेशन की माकेइदगी मसि माहाइजनिगी साथी तुना हंजलनबा लेबा मरा तमना इंगना लेबा हबसे मसि तोफम थोपा लेबा अपु मर खनम थोप वकल नायबसे मसि माइ हाइ